उत्तराखंड की टनल मिनी फुमाथोई थोप यादना लेरी 24 hours असगी मनुंगदा थोरक यारनी हाइना रिपोर्ट तौदरकले टनल असगी मनुंगदगी ट्रैप ओइदुना लेब मीसिंग करिगिनो ngasi नुबि 13 23 सुरक फाउद पुथोरक ngamdrise करी करमना मखोय टनल सिदा ट्रैप ओइखिदनानो मसी वाहगनी अमसुंग खंगनिबो पोकनी मसी खंगबगिदमक पिक्चर सिदा येंबियो लाइना टनल से 4.5 किलोमीटर सांगी अपिक असा टनल लते ओयेतगी तौसिनदुना almost hut bagi tangja fauna bagi tanja yorokle 90% hut lesini marak to only 400 meter mukta mangaire a side som degi workers singa se diwali numit ki numitang ki shift ki thabak su bagi changki bani aduga sea side asigi mathak thangba portion tunnel already hankraba mafam ni masigi mathak thangba portion ase weak oiduna masidagi apet pa nung langoi leibak kumba choujuba boulder yawba soil namtharkibani aduga 200 meter sangna tunnel manungda chen tharaka phumjin kibani okay hujik phumjin khiba mafam sidagi hanbal oidriba mafam si phawbada large space amadi kilometer ani muk sangna mafam dilai manungda current su lei ising su lei hadagi fit tawduna lei aduga makhoi masigi maraksidani makhoina laikhrisi aduga makhoi sor honbasu yai oxygen hekta loiroi adubu oxygen pisil udi hai makhoi line amu honaba tunnel ase laukra poni highway sembagi tunnel ni loina na handagi su tunnel manungda fit tawduna thamba khut ani muk chanbe aba pipe amadi laisini aduga maduda air pressure tawraga packeting gi webacha thakma khichiri gumba pisilli makhoi si chanaba ngasai gi mathak tagi apet pa leibak chen tharak pase masigi portion asini problematic oirese sengdok i chen tharak i adum continue chen tharak tuna leirapa aduga sandorak pagi chang su hengalakpa mauda achou chowa boulder sing yauri akan banung yauri plus tunnel halaba matungda madugi akoi bese road fit tawraga concrete tawri bani leibak kin tharak tanaba madugi road sing su marakta palle sangasai gi apet pa sing sig pungre means collapse oikrabinina pipe machagum madugi sangkra mafam sida insin be apa aduga mi lituna thorak pa apa pipe asita bu insin khiba madu yona masini awabu e sengamdrise so upaya ma toraga pipe macha amada camera haptuna manung de leiba mi sing karam tawri madusu monitor te yengkre makoi te kai de hojik su no problem ni hojik phawda ngasi ni tara ma thoini mapan gi nungsit nongsa mangal ama to phangjadre ahaw chak chaw phangjadre khechri gumba apet pachak makhal hana dagi laihoba pipe macha insin duna madu chari makoi masigi rescue gi thabak asingam lakta bana indian na america gi auger machine ka pusilli aduga afaw european expert kya su purak laga hotnari amrom da ONGC na su mathak tagi yung na hanthari tunnel asigi mathak sidi chingni masidagi yung na hanthari makoi na su phaw pe apra aduga mathak tagi kaigum madu na phaw radi chingkhat pe anaba mi sing to nopok rom dagi side B som dagi su hanjilakli phaw bangamdri hojik su apet pa leba kin thapam se thadok laga side D som gi side D se asom dagi su yamna kanna handuna sangli chingdagi hanjili bani pipe ama insin bada pung kaya dang changbagi wani anyway ngasi rescue ase success oigani di haidi mafam sida oiri base komegi basakni mafam darai bo hospital amada bed ni phuma to already makhoi bu thorak paga check up to bagi treatment gi damak ready da thamlai state gov central gov NDRF plus afaw tunnel expert sing loi na mafam sida pulle hoji 4.5 km sang botana manung da 200 meter gi mafam complete phun khiba amasung madusu henjil lakpa no gi apet puna phunjil laktuna amasung continually chen tharak pa haibase leibak na tunnel ase failure ni haire ngasai gi chen tharak mafam se thadok laga side amada bypass toraga semba mathau tani hai future da reason ase Himalayan forest range ta taba yuhara hagan baduga ching leibak se home pa pet pa anyway rescue di oirani thajaba leire ngasai gi mi singa siga wa su ngang na kre family mi singa su monitor da unhan kre aduni hojik auger machine ama tawdana yamna kanna changsilli hanbagi thabak maikai ahum mari dagi karam bana hana phaw rom da puthorak torini aduga madugi hojik hanjilli ba pai basi chouba mi thokpa ya ba mi litana thokpa ya ba dugum pipe ni pisilli se ngasi 24 hours asigi manung dadi rescue oiba ya bagi wani